Ngasi nung tinong mangi do lok su thungi ngaranga nagi nung amuk chui nagi len amuk tai nung sam sai to da ko khon ngasi goro goro loi lawe ba ni yungun ngasi jong nung mangi muk su dharak tore ando nung suringi manung study garden na thabakasu akoi tawning na sunung din da sangma matam da nung dawiram tawba yadre tawbagi chance amta leitre ayung ahak yengambas natana garden da upai leite ando hujiksi nungdang su khara oina thengno oi hojiti summer se in Australia da ina hana su haikap to pung ni pan makhai da ida sunset ni oi ba ado nungdin se thabai ngang halaga garden na thabak tawna matam de dum lei amdita su nong chuba dagi len taba smaina sum tawba leibsna kaim tawba ngamde hai tare ando mai kanagumna smaina hangi e rose kaktradi satabrana rose prun anirak tawe ko prun ani tawde se amana koi late autumn ko winter horom dai se seda muk tawre sat paloya kanda amuk ka e ko andagi fazana ka e saruk ahum thopagi ani ka e ko rose khuding maki anduga amana summer da kakpadi yam kakte khara tena ka e hai tare ko adum andagi mo kaino se rose dead heading tawba husik sat pa matam je ko yaringe numit khuding gi dead heading tawna ba rose lei hai tare koi sat pa loi gi bising sum kap that pi ba na ta tardi prun matam sana tawtraba dead heading matam sana tawtraba duita di moi se sat pa gi chang jo han thai anduga sungsa satabadi nate ko duita su masa phana rose pambi che thamge hai tardi matam sana prun tawba matam sana dead heading tawba matam sana fertilizer akoin happy se the sheep manure koi yaw gi kaino do manure do anduido spring matam da early spring da hape anduga mu late autumn da mu hape ba ko andu dagi liquid fertilizer rose liquid fertilizer to es data the liquid fertilizer sahi amada anirak sahi amada season da spring da ma anduga mu late summer da ma smaina mahi se koi liquid fertilizer se hape aduni rose se yamna high maintenance oiba kaino ne lei pa misingi marakta mane du yengna de so kematik phajai habadi sat pasi ubuda pen bane ba sa adugi da maktane koina rose thana rising se kaino da magi phajaba do so kematik rose ki phajaba se bi kaida hangrani idea so kematik pamjai ai tare एगी हाइड्रेंसिया नाबेल से सी संग हौरे तुम पुनसी लोइरा बने से हंदक सीजन सिगी अदो अंगोब सिंगसिन खर नहा ओइरि बने दगी सी असंग सिंगसिन सात पलोसला बने बा अदगी संगम बसदगी मासे ब्राउन मसु ओइरक्तोइने दो का अगा इमुंद दम बुसन यारे आई हुजि करी लिव्स हे केन थों लेने सी करी लिव्स सेंगो सिंग सी जे कन बेरंदा दने आइना थारि जे सी मफम्स दई आई लेंथोक लेंचिन सुक्तोक तोक दे अन मासे yamnasu sawba kari lips na te de tarsu dum ai sana badi dum ko nei hai tare dum ando poha gumba sambar gumba hobda kari lips saw de haw titana dugum da snana ba aina tha bane amakakta hello nungsiba marub loi sing ngarang han dagi wakhan se khar sunungai te manipur gi pau ta ba mayam sida habadi wakhan se sarang khoirang na bado ado tawe ando aigi di seida khoigi manipuri family seida canberra da ko aina khangba amta leiti hauzik phaudi ando leiraga de habiro o kaino da kai gum matam da awa na share tawna busu yai wari watai saraga ando upai leitawina ko koi awa na se sum wari sarana ba melbourne da leiba maitei sydney da leiba maitei andagi queensland da leiba koi imanabi gaida wari sabana na kaimda upai leite haba anduga sukimati wakhan sarang nei wan thabak salura halaga ahanbada aina tawningi se hojik online da kari pau lei adagi kamai tawnari kholi se adum hita yengninge ba si se
ꯑꯗꯣ ꯑꯩꯒꯤ ꯃꯐꯝꯅꯤꯅꯀꯣ ꯑꯗꯣ ꯋꯥꯈꯜ ꯄꯣꯊꯥꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯗꯨꯅꯤ ꯑꯗꯣ ꯌꯥꯝꯅꯗꯤ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯏ ꯀꯩꯅꯣꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯇꯥꯕꯗꯀꯣ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯕꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯀꯣꯏꯁꯟ ꯑꯟꯁꯔꯁꯦ ꯑꯩꯁꯦ ꯌꯥꯝ ꯁꯥꯡꯅ ꯇꯧꯅꯕ ꯃꯇꯝꯁꯦ ꯈꯔ ꯁꯣꯔꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯗꯨꯅꯅꯤ ꯑꯩꯅ ꯀꯣꯏꯁꯟ ꯑꯟꯁꯔ QAꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯇ꯭ꯔꯤꯁꯦ ꯄꯨꯔꯥ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯇꯣꯞꯄ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯏꯃꯨꯡꯒꯤ ꯑꯗꯨ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯍꯧꯕꯅꯤ ꯃꯇꯦꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯌꯥꯝ ꯑꯩꯒꯤ ꯀꯣꯏꯁꯟ ꯑꯟꯁꯔ ꯑꯩ ꯑꯦꯛꯖꯥꯝꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯔꯥꯏꯕ ꯍꯥꯟꯅ ꯈꯨꯝꯃꯛꯀꯦꯀꯣ ꯑꯗꯣ ꯑꯔꯥꯏꯕꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯏꯆꯦꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯪꯉꯦꯀꯣ ꯑꯗꯣ ꯏꯆꯦꯒꯤ ꯆꯍꯤꯁꯦ ꯏꯆꯦꯒꯤ ꯆꯍꯤꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯌꯥꯝꯗ꯭ꯔꯤ ꯑꯗꯨ ꯅꯧꯔꯤ ꯍꯥꯏꯇꯥꯔꯦ ꯆꯍꯤ 40ꯗꯒꯤꯅ 50ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯆꯍꯤꯅꯤ ꯑꯗꯨꯒ ꯇꯥꯃꯣꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯍꯪꯉꯦ ꯇꯥꯃꯣꯁꯤꯁꯨ ꯆꯍꯤ ꯌꯥꯝꯗ꯭ꯔꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 10 ꯍꯜꯂꯤꯁꯦꯀꯣ ꯑꯗꯒꯤ ꯏꯆꯦꯒꯤ ꯔꯣꯁꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤ ꯂꯩꯕꯤꯒꯦ ꯑꯩꯒꯤ ꯔꯣꯁꯁꯤꯡꯁꯦ ꯑꯁꯇ꯭ꯔꯦꯂꯤꯌꯥꯟ ꯑꯩꯈꯣꯏꯒꯤ ꯔꯣꯁ ꯌꯣꯟꯕ ꯑꯣꯟꯂꯥꯏꯟꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯑꯐꯥꯎꯕ ꯀꯩꯅꯣ ꯔꯣꯁ ꯕ꯭ꯔꯤꯗꯔ ꯈꯔ ꯂꯩꯌꯦꯕꯀꯣ ꯃꯣꯏꯗꯒꯤ ꯂꯩ ꯑꯗꯨꯒ ꯇ꯭ꯔꯦꯂꯔ ꯔꯣꯖꯦꯁ ꯋꯦꯒꯅꯔ ꯔꯣꯖꯦꯁ ꯑꯗꯒꯤ ꯔꯣꯁꯦꯜ ꯚꯤꯛꯇꯣꯔꯤꯌꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯅꯔꯁꯔꯤꯗꯒꯤꯁꯨ ꯂꯩ ꯑꯗꯒꯤ ꯕꯅꯤꯡꯁꯇꯒꯤꯁꯨ ꯂꯩ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯆꯠꯄꯒꯨꯝꯕꯗ ꯑꯗꯨꯝ ꯐꯖꯕ ꯌꯥꯎꯔꯝꯃꯗꯤ ꯑꯗꯨꯝ ꯂꯩꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯥꯛꯇꯅꯦ ꯄꯔꯄꯁꯂꯤ ꯑꯩ ꯁꯤꯃ ꯂꯩꯗꯣꯏꯅꯤꯅ ꯆꯠꯂꯒ ꯂꯩꯔꯛꯄꯗꯤ ꯄꯥꯛꯅ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯑꯗꯒꯤ ꯑꯣꯟꯂꯥꯏꯟꯗꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯚꯦꯔꯥꯏꯇꯤ ꯊꯤꯔꯒ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯝ ꯀꯩꯅꯣꯗ ꯀꯔꯝꯕ ꯀꯩꯅꯣꯗ ꯔꯣꯁ ꯕ꯭ꯔꯤꯗꯔꯗ ꯀꯩꯅꯣ ꯑꯚꯥꯏꯂꯦꯕꯜ ꯑꯣꯏꯌꯦꯅ ꯑꯗꯨꯝ ꯆꯣꯡꯊꯣꯔꯛꯄꯅꯦ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯂꯩꯔꯒꯗꯤ ꯑꯗꯣ ꯑꯇꯩ ꯃꯐꯝꯗ ꯂꯩꯔꯒꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟ ꯔꯣꯁꯁꯤ ꯀꯟꯇ꯭ꯔꯤ ꯈꯔꯗꯗꯤ ꯐꯪꯗꯕ ꯑꯚꯥꯏꯂꯦꯕꯜ ꯑꯣꯏꯗꯕꯅꯦꯀꯣ ꯃꯣꯏꯅ ꯄꯔꯃꯤꯠ ꯄꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ಅದು ꯌꯣꯟꯕꯒꯤ ꯑꯗꯒꯤ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯗꯁꯨ ꯑꯩꯈꯣꯏ ꯚꯦꯔꯥꯏꯇꯤ ꯈꯨꯗꯤꯡꯃꯛ ꯁꯤꯗꯩꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯐꯪꯗꯦꯀꯣ ꯁꯤꯗ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯀꯛꯅꯕ ꯈꯔ ꯈꯛꯇꯅꯦꯕ ꯐꯪꯉꯤꯁꯦ ꯁꯤꯗ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ USAꯗ ꯀꯦꯅꯥꯗꯥꯗ UKꯗ ꯐꯪꯕ ꯔꯣꯁ ꯃꯈꯜ ꯀꯌꯥ ꯑꯃ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯐꯪꯗꯦ ꯑꯦꯂꯥꯎ ꯇꯧꯗꯦ ꯁꯤꯗ ꯄꯨꯁꯜꯂꯛꯄꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯊꯥꯕ ꯌꯥꯗꯦꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯇꯥꯁꯨ ꯄꯣꯔꯛꯑꯁꯨ ꯑꯗꯨ ꯐꯥꯅꯔꯗꯤ ꯌꯥꯝꯅ ꯑꯗꯨꯒꯤ ꯐꯥꯏꯟ ꯌꯥꯝꯅ ꯆꯥꯎꯋꯤ ꯑꯗꯨꯗꯨꯅ ꯑꯗꯨ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛ ꯀꯅꯥꯁꯨ ꯇꯧꯅꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯗ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯁꯦ ꯑꯩꯅ ꯀꯩꯀꯩ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯩ ꯑꯩꯁꯨ ꯊꯕꯛꯁꯨ ꯆꯠꯀꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯒꯤ ꯊꯕꯛ ꯀꯔꯤ ꯇꯧꯒꯦ ꯑꯗꯒꯤ ꯑꯩ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯗꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯨꯒ ꯈꯪꯒꯅꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯗꯥꯟꯁꯇ ꯑꯩ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯔꯒꯦ ꯑꯗꯨꯝ ꯌꯦꯡꯉꯁꯤꯀꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯄꯣꯍꯥ ꯍꯧꯒꯦꯅ ꯇꯧꯔꯤꯅꯦ ꯑꯗꯣ ꯄꯣꯍꯥꯁꯦ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯄꯣꯍꯥꯅꯦ ꯑꯗꯣ ꯄꯣꯍꯥ ꯃꯈꯜ 3 ꯂꯩꯕꯅꯦ ꯈꯔ ꯌꯥꯝ ꯄꯥꯕ ꯑꯃ ꯑꯗꯒꯤ ꯃꯤꯗꯤꯌꯝ ꯁꯥꯏꯖꯅꯦ ꯑꯗꯒꯤ ꯈꯔ ꯀꯟꯕ ꯑꯃ ꯑꯗꯣ ꯈꯔ ꯀꯟꯕꯗꯨꯒ ꯁꯤ ꯃꯤꯗꯤꯌꯝ ꯁꯥꯏꯖꯁꯤꯒꯅ ꯐꯕꯅꯦꯀꯣ ꯑꯗꯨꯅ ꯑꯄꯥꯕꯗꯨꯁꯤꯅꯗꯤ ꯂꯣꯏꯔꯦ ꯆꯄꯠ ꯄꯥ ꯂꯥꯎꯗꯅꯅꯦ ꯂꯣꯏꯕꯅꯦ ꯄꯣꯍꯥꯒꯁꯦ ꯑꯩ ꯃꯥꯡꯕꯅꯦ ꯑꯄꯥꯕꯗꯣ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯅꯦ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯑꯣꯏꯕꯁꯤꯅ ꯆꯞ ꯆꯥꯕꯅꯦ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯔꯤꯟꯁ ꯇꯧꯔꯦꯗꯅꯀꯣ ꯆꯥꯝꯊꯣꯛꯑꯒ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯥꯝꯊꯣꯛꯄꯤꯔꯒ ꯑꯗꯨꯝ ꯃꯤꯅꯤꯠ 10 ꯊꯝꯃꯒ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯑꯩ ꯁꯤꯗꯩꯗ 2 tablespoons oil heat ꯇꯧꯔꯒ ꯒ꯭ꯔꯥꯎꯟꯅꯠꯁꯦ half cup ꯀꯨꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯁꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯀꯥꯕꯛ ꯉꯧꯔꯅꯤ ꯃꯤꯅꯤꯠ ꯈꯔ ꯀ꯭ꯔꯟꯆꯤ ꯑꯣꯏꯔꯛꯇ꯭ꯔꯤꯐꯥꯎꯕ ꯃꯤꯅꯤꯠ 2 ꯑꯗꯨꯋꯥꯏꯃꯨꯛ ꯆꯪꯕ ꯃꯥꯜꯂꯦ 2-3 ꯑꯗꯨꯋꯥꯏꯃꯨꯛ ꯆꯪꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯉꯧꯔꯒ ꯂꯧꯊꯣꯛꯄꯤꯔꯅꯤ ꯄ꯭ꯂꯦꯠ ꯑꯃꯗ
ꯑꯩ ꯈꯣꯟꯁꯤ ꯒꯣꯔꯣ ꯒꯣꯔꯣ ꯂꯥꯎꯔꯦ ꯕꯦꯀꯥꯔ ꯑꯃ ꯀꯥꯏꯔꯦ ꯂꯣꯛ ꯊꯨꯡꯕꯒꯤꯀꯣ ꯑꯃꯈꯛ ꯌꯥꯝ ꯍꯩꯅꯗꯕ ꯈꯣꯟꯗꯣ ꯑꯗꯨ ꯑꯣꯏꯔꯕꯅꯦ ꯑꯩꯒꯤꯁꯦ ꯑꯗꯒꯤ ꯍꯥꯐ ꯇꯤ ꯁ꯭ꯄꯨꯟ ꯃꯁꯇꯔꯗ ꯁꯤꯗ ꯍꯥꯞꯄꯦ ꯑꯗꯒꯤ 1 ꯑꯣꯅꯤꯌꯟ ꯆꯣꯞ ꯇꯧꯔꯒ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯥꯕꯛ ꯀꯥꯕꯛ ꯉꯧꯕꯤꯔꯅꯤ ꯄꯣꯍꯥꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏ ꯈꯪꯅꯕꯅꯤꯅ ꯉꯧꯕ ꯑꯩ ꯁꯨꯝ ꯈꯪꯗꯕ ꯃꯤꯁꯤꯡꯒꯤ ꯁꯨꯝ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯍꯥꯞꯆꯕꯅꯤꯀꯣ ꯑꯣꯅꯤꯌꯟꯁꯦ ꯌꯥꯝ ꯀꯨꯏꯅ ꯉꯧꯗ꯭ꯔꯁꯨ ꯌꯥꯕꯅꯦ ꯀꯩꯅꯣꯗ ꯍꯣꯔꯦꯟꯒ ꯑꯂꯨꯒ ꯑꯃꯨꯛ ꯉꯧꯗꯣꯏꯅꯤꯅꯀꯣ ꯑꯗꯒꯤ ꯒ꯭ꯔꯤꯟ ꯆꯤꯂꯤꯁꯦ ꯑꯩ ꯑꯃꯈꯛꯇꯅꯤ ꯆꯣꯞ ꯇꯧꯔꯒ ꯍꯥꯞꯄꯦ ꯑꯗꯒꯤ ꯀꯔꯤ ꯂꯤꯞꯁ ꯑꯩꯅ ꯉꯁꯥꯏ ꯍꯦꯛꯂꯛꯄꯗꯣ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯑꯗꯨꯒ ꯀꯥꯅꯕ ꯉꯧꯗꯣꯏ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯁꯣꯐ ꯑꯣꯏꯔꯛꯇ꯭ꯔꯤꯕ ꯉꯧꯔꯅꯤ ꯑꯗꯒꯤ ꯑꯂꯨ ꯑꯃ ꯃꯤꯗꯤꯌꯝ ꯁꯥꯏꯖꯀꯤ ꯑꯂꯨ ꯑꯃ ꯄꯤꯛꯅ ꯄꯤꯛꯅ ꯀ꯭ꯌꯨꯕ ꯃꯆꯥ ꯃꯆꯥ ꯑꯗꯨꯗ ꯁꯣꯏꯕꯤꯔꯅꯤ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯔꯒ ꯃꯈꯨꯝ ꯈꯨꯝꯃꯒ ꯉꯥꯏꯍꯥꯛ ꯊꯣꯡꯉꯅꯤ ꯃꯤꯅꯤꯠ 5 ꯃꯤꯗꯤꯌꯝ ꯂꯣ ꯐ꯭ꯂꯦꯝꯗ ꯑꯗꯨꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄꯤꯔꯅꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄꯤꯔꯒ हाफ कप फ्रोजन ग्रीन पीसने अꯩꯅ ꯍꯥꯞꯄꯤꯁꯦ ꯐ꯭ꯔꯦꯁ ꯂꯩꯔꯗꯤ ꯑꯗꯨꯝ ꯐ꯭ꯔꯦꯁ ꯂꯩꯔꯁꯨ ꯑꯗꯨꯝ ꯑꯂꯨꯒ ꯑꯗꯨꯝ ꯍꯥꯞꯃꯤꯟꯅ ꯌꯥꯔꯦ ꯐ꯭ꯔꯦꯁ ꯂꯩꯔꯗꯤ ꯀꯩꯒꯤꯅꯣꯗ ꯁꯤꯗꯤ ꯊꯨꯅ ꯃꯨꯟꯕ ꯒ꯭ꯔꯤꯟ ꯄꯤꯁꯅꯦꯕ ꯑꯗꯣ ꯁꯤꯗ ꯐ꯭ꯔꯦꯁꯀ ꯐꯪꯕꯖꯥꯠ ꯅꯠꯇꯦ ꯍꯧꯖꯤꯛ ꯒ꯭ꯔꯤꯟ ꯄꯤꯒꯁꯦ ꯁꯤꯗꯩꯗ ꯑꯗꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯂꯨꯁꯤꯅ ꯃꯨꯜꯂꯛꯇ꯭ꯔꯤꯐꯥꯎꯕ ꯁꯣꯞ ꯑꯣꯏꯔꯛꯇ꯭ꯔꯤꯐꯥꯎꯕ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯣꯡꯕꯤꯔꯅꯤ ꯃꯔꯛ ꯃꯔꯛꯇꯗꯤ ꯍꯥꯡꯗꯣꯛꯇꯅ ꯑꯣꯠꯄꯤꯌꯨꯀꯣ ꯁꯤꯗꯩꯗ ꯀꯩꯅꯣ ꯑꯂꯨ ꯃꯨꯟꯅꯕꯐꯥꯎ ꯉꯧꯔꯤꯉꯩ ꯃꯇꯝꯗꯨꯗ ꯅꯠꯇ꯭ꯔꯗꯤ ꯃꯈꯥꯗꯩ ꯀꯥꯁꯜꯂꯛꯄꯅꯦꯕ ꯑꯗꯣ ꯁꯤꯗꯩꯗ ꯑꯂꯨꯁꯤ ꯃꯨꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯆꯥꯝꯊꯣꯛꯑꯒ ꯊꯝꯈꯤꯕ ꯄꯣꯍꯥꯁꯤꯡꯗꯣ ꯑꯗꯨ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯁꯤꯗ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯒ ꯇꯔꯃꯔꯤꯛ ꯍꯥꯐ ꯇꯤ ꯁ꯭ꯄꯨꯟ ꯌꯥꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯕꯅꯦ ꯁꯤꯁꯦ ꯑꯩ ꯇꯔꯃꯔꯤꯛ ꯌꯥꯝꯅ ꯌꯥꯛꯄ ꯆꯥꯅꯤꯡꯗꯦ ꯁꯤ ꯄꯣꯍꯥꯗ ꯑꯗꯒꯤ ꯁꯣꯜꯁꯦ ꯆꯥꯡ ꯌꯦꯡꯉꯒ ꯍꯥꯞꯄꯤꯌꯨ ꯀꯩꯅꯣꯗ ꯋꯥꯏꯠ ꯃꯆꯨꯒꯤ ꯄꯣꯠꯁꯤꯡꯁꯦ ꯈꯔ ꯊꯨꯝ ꯌꯥꯛꯀꯟꯕꯅꯦꯕ ꯑꯗꯨꯅ ꯊꯨꯝ ꯈꯔ ꯌꯦꯡꯉꯒ ꯍꯥꯞꯄꯤꯌꯨ ꯑꯗꯒꯤ ꯆꯣꯞ ꯇꯧꯕ ꯀꯣꯔꯤꯌꯦꯟꯗꯔ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯗꯨꯒ ꯃꯤꯛꯁ ꯐꯖꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯔꯒ ꯃꯤꯅꯤꯠ 3-4 ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯣꯠꯂꯒ ꯉꯧꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯁꯤꯗ ꯄꯣꯍꯥꯁꯦ ꯌꯥꯝꯁꯨ ꯊꯨꯕ ꯑꯗꯒꯤ ꯌꯥꯝꯁꯨ ꯂꯥꯏꯕ ꯑꯗꯨꯒ ꯄꯨꯛꯁꯨ ꯊꯟꯕ ꯀꯩꯅꯣꯅꯦ ꯕ꯭ꯔꯦꯛꯐꯥꯁꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤ ꯆꯥꯔꯗꯤ ꯑꯩꯗꯤ ꯂꯟꯁ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯗꯤꯅꯔ ꯆꯥꯔꯒ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯊꯝꯈꯤꯕ ꯒ꯭ꯔꯥꯎꯟ ꯅꯠꯁꯤꯡꯗꯣ ꯈꯔ ꯆꯥꯏꯁꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯆꯥ ꯈꯔꯁꯨ ꯂꯣꯜꯂꯦ ꯖꯤꯟꯖꯔꯒ ꯀꯥꯔꯗꯥꯃꯣꯝꯒ ꯍꯥꯞꯄꯒ ꯖꯤꯟꯖꯔ ꯌꯥꯝ ꯍꯥꯞꯄꯒ ꯂꯣꯟꯕ ꯆꯥꯅꯦ ꯁꯤꯁꯦ ꯄꯣꯍꯥꯗꯤ ꯋꯥꯏꯠ ꯃꯤꯜꯛ ꯇꯤꯒ ꯈꯔ ꯆꯥꯅꯕꯅꯦ ꯑꯗꯨꯅ ꯑꯩ ꯃꯤꯜꯛ ꯇꯤ ꯑꯣꯏꯅ ꯂꯣꯜꯂꯦ ꯑꯗꯨꯒ ꯁꯤꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯤ ꯆꯥꯕ ꯂꯣꯏꯔꯅꯤ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯆꯠꯀꯗꯕ ꯊꯕꯛ ꯑꯩ ꯉꯁꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯔꯅꯤ ꯑꯗꯣ ꯑꯩ ꯃꯇꯥꯡꯁꯤꯗ ꯑꯩꯁꯦ ꯉꯥ ꯈꯔ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯊꯝꯃꯝꯗꯣꯏꯅꯦꯕꯀꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯩꯅ ꯍꯜꯂꯛꯑꯒ ꯊꯣꯡꯅꯕ ꯑꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯩꯅ ꯊꯣꯡꯕꯗ ꯊꯨꯅꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯊꯝꯃꯝꯗꯣꯏꯅꯤ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯗꯣ ꯁꯤꯗꯩꯗ ꯃꯆꯨ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯁꯤꯗꯩꯗ ꯌꯥꯝ ꯍꯥꯞꯇꯣꯏ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯇꯤꯂꯥꯄꯤꯌꯥ ꯐꯤꯁꯅꯦ ꯑꯗꯨꯒ ꯑꯩꯅ ꯀꯠꯂꯦꯠ ꯁ꯭ꯋꯥꯏꯗꯗꯤ ꯀꯠꯂꯦꯠ ꯁꯥꯏꯖ ꯍꯥꯏꯀꯣ ꯑꯗꯨꯗꯨꯗ ꯆꯥꯎꯅ ꯆꯥꯎꯅ ꯀꯛꯄꯅꯦꯀꯣ ꯑꯗꯨꯗꯒꯤ ꯃꯆꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯄꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯩꯅ ꯁꯤꯗ ꯑꯣꯠꯈꯥꯏꯔꯤꯕ ꯃꯑꯣꯡꯁꯦ ꯉꯥꯗꯣ ꯃꯁꯥ ꯐꯠꯇꯕ ꯑꯣꯏꯇꯥꯔꯗꯤ ꯇꯠꯄꯅꯦ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯉꯥꯁꯦ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏ ꯑꯗꯨꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯤꯛꯑꯒ ꯑꯗꯨꯝ ꯑꯣꯠꯂꯕꯅꯤ ꯑꯗꯣ ꯉꯥꯁꯦ ꯃꯁꯥ ꯈꯔ ꯐꯠꯇꯕ ꯑꯣꯏꯇꯥꯔꯗꯤ ꯈꯨꯠꯅ ꯑꯣꯏꯅ ꯑꯣꯠꯄꯤꯌꯣ ꯑꯗꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯐ꯭ꯔꯤꯖꯇ 20 ꯃꯤꯅꯤꯠꯁꯀꯨꯝꯕ ꯊꯝꯕꯤꯌꯣ ꯑꯗꯨꯒ 20 ꯃꯤꯅꯤꯠꯁꯃꯨꯛ ꯊꯝꯃꯒ ꯑꯗꯨꯝ ꯐ꯭ꯔꯥꯏ ꯇꯧꯕ ꯌꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯉꯥꯁꯦ ꯇꯥꯎꯊꯣꯛꯑꯒꯦꯅ ꯑꯩ ꯍꯧꯖꯤꯛ ꯈꯥꯡ ꯁꯥꯍꯜꯂꯦ ꯈꯥꯡ ꯁꯥꯍꯜꯂꯒ ꯑꯆꯥꯊꯥꯎ ꯀꯞ ꯑꯃꯗꯤ ꯈꯔ ꯐꯕꯥꯠꯇꯦꯀꯣ ꯑꯩꯅ ꯍꯩꯔꯤꯁꯦ ꯑꯗꯨꯁꯨ ꯀꯌꯥꯝ ꯌꯥꯝꯅ ꯍꯥꯞꯅꯤ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯆꯥꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯀꯞ ꯑꯃ ꯐꯕꯥꯠꯇꯅ ꯍꯩꯕꯁꯦ ꯑꯩꯒꯤꯗꯤ ꯍꯣꯔꯦꯟ ꯊꯣꯡꯕꯒꯤꯁꯨ ꯐ꯭ꯔꯥꯏ ꯇꯧꯕꯒꯤꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯀꯣꯟꯅꯩꯌꯦꯅ ꯑꯗꯨꯝ ꯍꯥꯞꯄꯕꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯉꯥꯁꯦ ꯈꯔ ꯃꯨꯟꯅ ꯉꯧꯒꯜꯂꯦ ꯈꯔ ꯉꯥꯁꯦ ꯑꯗ ꯁꯤꯒꯤ ꯉꯥ ꯈꯨꯇꯥꯎꯁꯦ ꯁꯤꯁꯤꯗ ꯑꯗꯨꯝ ꯆꯥꯔꯁꯨ ꯑꯗꯨꯝ ꯌꯥꯔꯕꯅꯦ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯑꯗꯣ
sigi matangda thongdana chaningba khoi irolaga kangsoi thongaga natraga atei tei injang thongaga sije side dish oina chaningba mi gida mutadi sidum yarabane smaina dum saba ando ai di horening din aina ningdang wairam halaga ai thongnaba thamambane ando yumda halakpada ai shopping mall da ngahak lepe kaino da ai grocery togadaba khara lei ando yam leigidabani nate khara ai darkar oiba haibadi awatpa khara imungi leiba sangakpane ando ahanbada aise sigi pork kaino se pork chipulata se sise kaino ne special do erame masu leire dagi sigi burger bun sizu leire burger bun se mari ne sise packet se da hali se andagi sigi pork belly se sizu special ne pesa tana yombado maman tana yon adido ne andada sigi burger sisna burger patties ne burger semada hapnaba sheldon gi andagi sina lettuce ai mamandi kaino da dum tharage kaino da horen aina edit tawada dum tharage andagi sisna sweet sapphire black grapes ne sise hawbane sise sang grapes to ne sise andagi chips si yam chagan manu pam laiye sise adu manga sai phone torga hairamne si laiyo na duido laibiro ona ando ai laibirabani magi nungaitadana andagi sisna spaghetti si kwai hongba spaghetti ne sise andagi sisna soup packet ne so ai lok thongba je seida asabagumba kaigumba thakningpa chaningpa matam yawi ko adugumda chana ban aina thakna ban lerakpane sigi soup packet se emergency da chana ba adagi sigi pinto beans ai kangsoi ju snai singju da so hape loin yai sigi ken se amadi lehore yumda ditar so ama ai adum emergency gi sinana ba thamna ba lerakpane sida ai shopping tawba loire matang sida ndegi yumda halaga ngahak pothare potharaga aina sai fry tawga thamniba fish to nga do tilapia do thongdoke na tawini tilau khara dagi norina kupi khara chanam tilau khara suba khara moro tikpa khara haribo khara hapaga ngori ne sise tespata mana ni ga dagi alu hapani alu se ngahak ngobirani spice aina hapningba aigi sangda hape kaino aije loks ka thongbaina spice kai ke su yam haptre duisu khadi dum hape aina hakadaba ai changda aina saba ngam ai yaba gi changdu da dum hape andagi tomato hape tomato se yam hapoin torambane ando tomato sa chobom khaidore dum hapselle dum ndo khangne lok khuthung lak thung siga sipa doira pharoidra di khangdre ngasi ising hapsallaga dum sauhallaga nga zo hapsale dagi nga luga dum mundri bawa dum thonge smaina de loire ai matang sta dum loire thongba ngasigi and phadigom khara saisallaga loire maram mokpa mapam sa su leiramdre ina halakpada just walk puraga moi evening walk sal leirame do moi halakpaga ai dum pothar da bani husik thong su loire anduni ngasigi thongdang si matang sta loire hai tare ko matang sida kanglei pak da leiba isning now ibung ipwa ichal iche sing umwanaba punnama loinamak tekta gaidana lahanbiba oibiyu asoyangam yaudana aina taibang mapuda nijari